ꯑꯗꯣꯝꯒꯤꯗꯃꯛꯇ SS Entertainmentꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯤꯡꯉꯣꯜ ꯈꯣꯟꯖꯦꯜ ꯅꯤꯡꯉꯣꯜ ꯈꯣꯟꯖꯦꯜ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪ ꯂꯧꯃꯤꯟꯅꯔꯁꯤ contestant number 218 ꯂꯥꯏꯁ꯭ꯔꯝ ꯔꯣꯖꯤꯇꯥ ꯆꯅꯨ ꯁꯩꯁꯛꯄꯤ ꯑꯁꯤꯒꯤ ꯆꯪꯈꯣꯟꯕꯤ ꯅꯤꯡꯉꯣꯜ ꯈꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯀꯣꯏꯒꯟꯕ 218 ꯍꯥꯏꯕ ꯀꯣꯠ ꯑꯁꯤ ꯏꯕꯤꯗꯨꯅ ꯑꯃꯗꯤ ꯁꯩꯁꯛꯄꯤ ꯑꯁꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯏꯕꯤꯔꯝꯃꯨ Saisakpi asibu pungning thogat piba oina like comment share amamam ta tobiram duna vote asi thada biram pumna mapu khuyum